ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯁꯨ ꯌꯦꯟ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ. ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ, ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯥꯎꯔꯦ, ꯃꯈꯟ ꯀꯂꯦꯖꯥ ꯌꯥꯎꯔꯦ, ꯁꯦꯄꯣꯠꯅꯦ, ꯀꯣꯕꯤ ꯃꯅꯥꯒ ꯏꯔꯣꯝꯕ, ꯄꯣꯠꯅ ꯈꯔ ꯂꯩꯔꯦ, ꯇꯤꯜꯍꯧ ꯌꯥꯎꯔꯦ, ꯀꯂꯦꯖꯥ ꯃꯦꯠꯄ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇ ꯇꯧꯁꯟꯕꯤꯔꯝꯃꯣ, ꯁꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩꯅ. ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯀꯔꯤ ꯍꯥꯞꯇꯣꯛꯁꯤꯒꯦ? ꯏꯔꯣꯝꯕ ꯍꯥꯞꯇꯣꯛꯑꯒ. ꯍꯥꯎꯋꯦ. ꯀꯂꯦꯖꯥ ꯃꯦꯠꯄ. ꯃꯈꯣꯡ ꯍꯦꯛꯇ ꯆꯤꯛꯁꯟꯒꯦ. ꯀꯂꯦꯖꯥ. ꯈꯔ ꯆꯪꯗꯕ. ꯃꯌꯥꯇꯣꯟꯗ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ. ꯃꯔꯤꯟꯁꯦ ꯍꯥꯞꯆꯜꯂꯝꯃꯒ ꯄꯨꯂꯞ ꯍꯦꯛ ꯊꯣꯛꯆꯜꯂꯒ.
Thì càng cái đó lâu nhỉ. Cái đó nhỉ. Ừ. Ừ. Chọn này. Cái này. Sao nào? Sao nào?
ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ